लेबाक थुगाइगदब मियोइसिंगना मणिपुर कोइसिलगा लेरिबा मतम असिदा तंपाक्ता फम कोंदुना लेबा मतम नत्रे हौजिक पालिबा गवर्नमेंट असिदी गुंडाइजम गी थौंगनि हाइना हाइंगांग एसी गी एमएलए ओइरंबा एन बिरेन फोंदोखरे डॉक्टर सिंह की ट्रांसफर पॉलिसी दा वाचत वानुम तौबा सिना डॉक्टर सिंह की मरकता वाखल लेताना थबक तौबा ngamhandre हाइना हेल्थ मिनिस्टर ना फोंदोखरे अमदी कांग्रेस गवर्नमेंट अयुक नुंथिलदा फोन मियाम दा लूट तौबा पार्टी नि हाइना बीजेपी मणिपुर प्रदेश के प्रेसिडेंट के एच बाबानंदन मराल सीखरे खुरुमजरी मीटिंग ताबिर सिंह बताराम नोकचेरी पाव संदोक न पिजरी मणिपुर कन्बामदी चौखटकदबा वाखलोन चेंबा पार्टी दा यावगनी हाइना हाइंगांग केंद्र के एमएलए ओइरंबा एन बिरेन फोंदोखरे ngasi यास्कुल दा लेबा प्रोग्रेसिव पीपल ऑफ यास्कुल कौबा लुप अमना महाकु ओकपगी थौरमदा वाफम सिंह असि फोंदोखिबनी महागना मखा ताना फोंदोखिबदा महागना चंगदबा पार्टी अमा हेक्ता ओइबा याय अदबु कंडीशन खरदी थमगनी कंडीशन सिंह अदु यारकपा पार्टी दा महाग यावगनी हाइखि तंपाकी लम मितोपन लेबा यादबा सिजनबा तारबसु लीज अमा इनादुना सिजनबा मणिपुर गी ngamkhai amadi lengaklon gi hiram amatada yasinaba tawdaba chingtam nusinadriba asi chingda base tawba shuda yawriba khulai paiba group sing amadi peace talk chathariba nation im na thoganbani makhogi waroshin pokpa ngamgadaba party da yawgani lebak thugagadaba miyoi singna manipur koshil laga lairiba matam asida तंपाक्ता फदुना लेबा मतम नत्रे एमएलए ओइद्रबसु लेबा की सेवा तौबा याय हौजिक पालिबा गवर्नमेंट असिदी गुंडाइजम की थौंगनी हौजिक चथरिबा गवर्नमेंट शासन असिदी निंथौ पालिंगै की मतमदा चप मानै लंदम असिगी इचिल इनाव सिंगु खोंगोइनबा मतम फावबदा लंदम असिगी सरकार तुमिना लेशिली लंदम असिदा लानमिना चथखिबा मियत मिनै कया लंदम असिदा ngasisu कांगमद्री पालिबा गवर्नमेंट असिना तंपाक्ता शासन तौबा चिंग सरकार लेतबगम चथरिबा थौंग कया सिंग असि पेंदबगी महाक एमएलए रिजाइन तौखिबनी अमदी कांग्रेस तगी तोखिबनी हाइखि कांग्रेस पार्टी की वइनै थोइदौनाय फत्तेना इ हाइबा ngमोय पार्टी की आइडियोलॉजी पार्टी की वाखरलोल आई मदु आई हाइबा ngमोय अदुगा मदुबु पाइरगा सिजिनरिबा कांगुदुने मदुबु पाइरगा मदुगी ममिंगदा मदुगी नमादा प्रजा सिंगु अखोय गुंडाराज निने हुजि तौरिसे गुंडाराज मफम अखोय नोय अखोय कैनोंगो हांगु कान अखोय अदैनि हादि पुलिस फाबा हंतोए पुलिस चेक तौरिसे नोय काय जेनो अखोय अदैनि एस हंतोकनरे बौसे पूरा गुंडाराज कैनोंगने हुजि तौरिसे अखोय बाउदा अखोय एमएलए ओय बाउदा कीबो अखोय अय की असिंग की पूरा गैंग ओइना ग्रुप ओइना थम्मगा लेग्रेबो कैनोमा अय मदुगी डिटेल्स सु हय मतम चाना लाखिगे पार्टी दु यावर kan लाके नतरि हुजिक तौरदेबो लंबी लोइसनगिने भामेन दाबोदेबो पार्टी यावर kan फजना प्रोटेक्शन ग लेर kan डिटेल्स मयाम थोलकिने डिटेल्स मयाम हेल्थ सेक्टर दा इंफ्रास्ट्रक्चर अमदी डॉक्टर सिंह की मसिंग यामखनब सरकार असिन कन्न होनरबसु डॉक्टर सिंह की ट्रांसफर पॉलिसी दा वाचत वानुम तौरकपा असिना डॉक्टर सिंह की मरकता वाखल लेताना थबक तौब ngamhandre हाइना हेल्थ मिनिस्टर दी कोरुंथांग वर्ल्ड मेंटल हेल्थ डे की थौरमदा हाइख्रे ngasi lamphel पाता लेबा इंडियन मेडिकल एसोसिएशन की वर्ल्ड पांगथोकपा थौरम अदुदा मिनिस्टर ना खुनाय अमा सेमबा हाइबसी आई इमुंग दगी हौगदबनी इमुंग अदुदा लैरिबा सिंगी मरकता वाखल तिनद्रबदी तंगदु लेताना लेबा ngamloi मणिपुर दा मेंटल हेल्थ की हॉस्पिटल अमा लेहन्नबा सरकार असिना होनरी फिजिकली अमदी मेंटली गाइड तौगदबा डॉक्टर ना मखोगी ट्रांसफर तौबदा वाचत वानुम तौबना डॉक्टर अमदी मकोक थोंबा सिंगदा मेंटली स्ट्रेस ओहलिबनी चाही अनि खक पोस्टिंग चटपदा डॉक्टर सिंह चटनिंगद्रबदी हेल्थ सेक्टर दा इंफ्रास्ट्रक्चर फना यामना फगलबसु चौखटपा ngamloi हाइथि ट्रांसफर पोस्टिंग से एमएलए मंत्री सिंह दा कन्ना वनोम बिगुनु मसी तौरिबो मखै खोइसी फजन रन तौबसु ngमोय नखोइना प्रेशर पीरबदिना मखोइना खोइदा आइंगोंदा प्रेशर पीएब अइना यादब कांदबग चीफ मिनिस्टर चटकनेबा सीएम दमग इरगा लानी आई तौदब ताबदा ऑनरेबल चीफ मिनिस्टर आइंगोंदा मग माइंड तौगनी हाइबसे अमक खल्लेबा अदुबु आई हाइजब याबो आई सान चलगा सर मसीगी सी यादबनी सिना यादबनी हाइबसे अखोय डॉक्टर खरासु लैरी मसान आई यादना काउंसलिंग दाई 2 years से आई चोप चरोय आईगी सर्विस मफमदुदा आई लेंगना लैजगनिना मसाना बोन साइन तौदु लैरबा
डॉक्टर ना हैरम दबदी याय को इमुंग मनुंग सिंग ना हायब याय चलगा मसी मदी तौबिदब यादे हैदना Indian Psychiatric Society Manipur State Branch ta tongan ba Nursing Institute, Dr. Gills Manipur, Trained Nurses of India na chingba organization kaya ga punna sinduna pangthokpa ngasi ki thoram adu da organizing chairman Dr. N Hiramani Singh, Amjugi President Wangkhemcha Samjai yauna mari lainaba officials sing na saruk yakhi. thoram adu gi mangoi na numit asig mari lainana awareness walk ama chief secretary Onaba Kishore na lamthaki khongchat aduna rims gate taraba matungda kombirai kaithel uripo kangchup road tagi nagamapal taraba matungda rims road ta amuk haitharaklaga lamphel pata laiba Indian Medical Association ki office ta lotion ke chief secretary Onaba Kishore na mental health ki problem asi miyam na laithok na khaloi dabani masisu aruba amani matam chana section thorang lokhat tangai phade haiki pagi physical health ki di mental health ne na maru oi hai na khoi lobi ai kainada mental health ki problem jina kari hai ni min he khang da ba manung da mi magi manung da leiba adu khang khau da na kare gumba thori ya na ta siram ba adu masung ba ana ba ka khoina psychiatrist ka tana da ba adu mai thodo ka thoi madura aina manipur gi leiba phung khudimana mental health se phajana lena ba khoi gi psychiatrist ne sungba psychologist ne sungba from time to time consult to biduna khoi gi isa gi leiba lifestyles da thengri ba tension mayam kaya si akhang a hegi mot mateng lobiraga khoi problem sing si solve tawmina si aduga khoi mental health ki sigi problem si solve taraga di khoi afaba physical health leidna khoi afaba khunai ama oigani ana admai tawna I thamjage World Mental Health Day ki thoram Manipur State Legal Services Authority amadi All Manipur Nupi Marup na sinduna Mongsangai da leiba BB Paul Mental Development Home da pangthoki thoram adu da Manipur State Legal Services Authority ki Member Secretary RK Memcha All Manipur Mentally Handicapped Person Welfare Organization ki President RK Pramusiza amadi All Manipur Nupi Marup ki President M Sakhina Chingbamye Singh sarab yakhi Resource person oina yaukhiba Manipur Judicial Academy ki Lecturer N Brajakantana mentally retarded singbu matau karamna loina gadabagi amadi aingi mateng kari phangba yabagi habagi matang da wafam kya phongdoki M Sakhina mentally retarded sing government khakta natana miyam amadi NGO singna mateng pangdiba changi haiki RK Memtana mental health haibasi haujiki matamda mijeng changdaba yadraba saruk amani masal thana makhoi bu amadi weaker section singbu aingi oiba tengbang pina besen sadana lairi Manipur da psychiatric hospital amadi nursing home sanana ba khonari makhoi gi khudong sadaba sing miyam yauna khanghanbada media na su achoba thodang lawbiu madugidama conservation week ama hodokna ba thorang laire miyam na mentally retarded singbu thot na meng na amadi miyoibagi minungsiga loina na loina bibachangi haiki Congress government ayuk nungtilda phong na miyam da lit tawa party ni haina BJP Manipur Pradesh ki president KHH Babanandana maral sikhe assembly bikhal naksilakpa kalona BJP bu Manipur gi district singda mapangal kangkhat hanna paikhalakpa khongthang gi sargamu oina ngasi Thawbal district ki oina usoi pokpida Lilong BJP mandal gi office ama hangdokpagi thoramda wafam asi Babanandana phongdokhibani thoram aduda BJP Thawbal district ki president L Deben Lilong Mandal ki President MD Nasir Khan, Hana President Oiramba SA Shanti Kumar Sharma susaruk yakhi. Babanandana makhatana Congress na center ki BJP bu Manipur da miyam gi kanagadaba scheme project amata paikhatte haina phongdok liba wafam kanna yaning da phongdokhi. Center na miyam da gas ki mudra loan amadi atay scheme kaya khudong chaba piri adubu BJP gi mingchat hengathigani haiduna paliba Congress lengak na pirakliba scheme sing thabakta amata onthokte chumnagi thika tawba amadi lambi khara sembana chawkhatpa natte lairaba awa ana taraba singbu awangba thakta pukhatna bukona ba haiba asisu chawkhatpagi achoba khongthang amani mikhal naksalakpa matam asida miyambu minamduna thabak kauba amadi candidate singdagi yamlaba senfam lawduna mikhalda sizinana ba sel khomjaliba Congress government miyamdagi phongna lut tawbani haina maral siki Handak pangthokadariba taramathoi suba Manipur Vidhan Sabha Mikhalda Congress Party na candidate kunthraga nithoi henna mai pakani haina
Commerce and Industries Minister Govindas Konthaujanna ngasi Bisnupurda Paumrisinga unabada phongdokre. Hauzik leiriba MLA Yankai asigi mathakta changlakadaba kaya amasu leiri. BJP party di achumaran khangdana ngangningba ngangba party amani haithi. How can it be? Because we are having 50 MLAs still now. We were having 51 MLA. Still now also we are having 50 MLAs. More MLAs are willing to join Congress party. So it makes no difference to us. But BJP speaks lies wherever they went. So particularly the BJP leaders in Manipur, is they speaking any truth? So it is just a dream. Manipur Sarkar na Housing Department kaya da thabak launanaba process tathariba sigi report pikhalaknaba mari leinaba department singda khanghankre. Election Commission of India dasu masigi chapchaba wafam khanghalagani haina Chief Secretary O Nabakishore na phongdorakli. Mase ACI ne pirokpa direction de matungena department khudingmakta hauki recruitment ge matang sida masigi lairiba process mayam singigi report piro aina haijahre madugi matungena karigumba soyangam natingba rule na singba lalamba soyamba taragadi makoi yangsingani aduga ACI gi da koi piham thokpa report su sumpigani. National Highway number Kuntrat Taret Infal Jiri Lambigi Nungkaudagi Kaifundai Fauba kilometer Mari Makai Sangba Lambi asi Sembi Dabagi Mayokta National Highway Sidatang Taramathogi Ahing Nongyadagi Matam Kapsana Ban Tauragani Haina Rongmai Naga Youth Organization Manipurgi President Singamlong Dangmai na Paumi Singa Phongdokre Manipur Press Club ta Pangthokiba Paugi Mifam Aduda Organization asigi Thaupuba Kaya Susaruk Yaki Mahakna Makhatana Hauzik kilometer Mari Makai Rom Lambi si chatta yadre masina maram oiduna ana laing tholakpa matamda asuki matik khudong sadaba mayok nahali asigumba lambi si prithvi gi mafam amatada layamgani haiba thagade lambi si sembi na ba haukiba October gi tang 3 da Manipur Sarkar da memorandum ama pisin khrabani memorandum aduda numit 8 ni gi manungda sarkar na lambi semba haudabadi matam kaktana ban tawgani haina thamkhrabani adubu ngasi fawba Manipur Sarkar gi maitaidagi pakhum amata piraktabadagi organization asina matam kaktaba ban tawgi khongthang lawrakpani BJP nasu NDA government hek sembaga numit chamagi manungda lambi asi chapchaba national highway ama oihennaba program hapkani haina lakthokrabasu ngasi fawba thabakta onthoktan leiri athuba matamda lambi sembagi thabak hek haubaga ban asi handokani Manipur Sarkar amadi Bharat Sarkar na lambi asi sembi drabadi Rongmai Naga Youth Organization Manipurna mass movement oina miyamga khusam naraga lambi matek asi athubada semgatkani haithi Manipur Sarkar na semba haudri phawa ekoina indefinite banji kaugani ado ultimatum manung duda makhogi respond amho lakte ngasi phawa aduna ekoi indefinite banja hayengi the date 11 October midnight agi ekoi je ban hauragani Nakalamaronda lambi asi loishina bogona state sarkar na cooperation pidabadagi thinthabani haina Human Resource Development Union Minister Prakash Javadekar na phongdopagi waktham leikhrabani amaromda Imphal Jiri lambi sembagi thabak asi BRO na paibani na state na khut thingjanba yadabani haina paliba sarkar asigi maikaidagi su phongdokhrabani Imphal Jiri lambi gi phibam soklaba mafam sing Transporter and Driver Council amadi Manipur Sarkar ga khusam naraga semjilagani hairi Wafamasi Transporter and Driver Council ki President H. Ranjit na Paumi Singha Phongdokibani NG Avenue da Labor Council ki office ta pangthokiba Paumi Singha unabadu da mahagna makhatana haukiba tang nipan da PWD ki official sing amadi TDC ki miyoi sing yauna hozik oriba lambi ki phibam yengsinki madugi makhatarakpo oina ngasi ayuk Works Minister Khetri Biren ki office chamber da PWD ki official sing amadi TDC ki minute singa puna phaminaduna lambi ase sembinaba munna khanaki Maduda numit humnigi matungda lambi asi semjinnaba yanaba puraki TDC na lambi asi sembada achauba thodang laugani aduga achangba senphamna Manipur Sarkar na puthokadabani ahanbagi oina TDC gi makhada leiba tata truck chamada lambi sembada changgadaba pochai sing pushingani lambi asi tathok tasin tawbada khudong chagadaba phibamda semjin sajinnaba haugani honagani makhatana koilas thabagi thabakti BRO na makha chathagani BRO gi maikaidagi su hauzik leiriba lambi gi phibam ase semjinbada makhoi gi maikaidagi pangba yaba machine sing pangani haibagi thajaba pirakpasu leire numit humni changna langjingda leiba makhoi gi parking da lambi sembada changgadaba nung sing paisindagi thabak hayengdagi hauragani hairiba thabak thawam sing asida gari gi mapu singna makhoi gi gari sing thabiratuna miyam gi mateng pangbiu haina appeal tawki
काउंसिल न स्टीयरिंग पाइखियोय हाइबा फिरेप्ती हौजिकमकी अहोंब लेते अदुबु लंबी असि सरकार न मखोयगी जुरिसडिक्शन गी वांगबदा लेरबसु सेमजिलगनी हाइबगी थाजब पिरकपदगी सेमगदब लंबी असिदा मतेंग पांगबो ओइना स्टीयरिंग पाइगदबनी अमरोमदा रोंगमई नागा यूथ ऑर्गेनाइजेशन मणिपुरना हयेंग अहिंग नुंगयाइदगी चथगदौरिबा बंदा टीडीसी न मोरल सपोर्ट तौई अदुबु लंबी असि सेमबदा टीडीसी गी गाड़ी चथोक चसिन तौगदबा लेबना मखोयगी गाड़ीसिंग असिबु अथिंग पीबीगनु हाइना अपील तौखी मिनिस्टर ना पैसा लेब लेतब थीदना अखोगी जुडिक्शन हाइबदी अखोइना सेम याबा जगह ओइबो थीदना लाइब पब्लिक की प्रेशर अमदी हुजिगी लेरिबा लंबेन चतना यादबसिगी मतंगदा कुमना खनन नैनर मतुंगदा लंबीसी सेमबा अमदी मसी सेमिदोरिबा पोची अखोगी पकालौबा अमदी ब्लैक टॉपिंग हाइबदी कोइलास थाबगी स्टेज दु नते हुजिग पीडब्ल्यूडीना सेमगदोरिबिजे अखोगी चटप यानबा हाइबदी ngसाई पुथदनबा लैनांग थोक्तनबा अमदी ngसाईगी गाड़ीसी मोटरेबल ओहेनबई वारीनी मणिपुर यूनिवर्सिटी की एकेडमिक काउंसिल ने ट्राइबल महिरोई सिंह रिजर्वेशन चादा 3.5 लेखिबा यानिंगदबा फोंदोक्तुना एमयू दा तमलिबा महिरोई सिंह मपोट मचै योमदुना मयुमदा हनखरे यूनिवर्सिटी असिदा तमलिबा पीजी रिसर्च स्कॉलर यावना यूनिवर्सिटी दगी खोंगचत अमगा लोइनना कगवा पुलिस स्टेशन फाव चटखी तुंगदा गाड़ीदा तोंगलगा मागी लेफमदा हनखी ट्राइबल महिरोई सिंह की फिरेप असिगी मतांगदा महिरोई लुचिंगबा अमना हौकिबा थांगजा नुमिता एकेडमिक काउंसिल ने लेखिबा रिजर्वेशन की फिरेप असि यानिंगदे ट्राइबल सिंह रिजर्वेशन चादा 53 ओइगदबनी हाइबसी पार्लियामेंट ने एक ओइना पास तौदुना लेरबनी स्टेट असिद ट्राइबल मिसिंग लाख 13 हेन लेरिबा असिदा सुपनतगी चादा 3.5 खक्तमक पीगे हाइबा असिदी मरम चादे ट्राइबल महिरोई सिंहना मीगी सरुक नीबा लेते फंगफम थोपा दु पीबियु हाइबनी एकेडमिक काउंसिल की थौंग असिना ट्राइबल महिरोई सिंह यूनिवर्सिटी असिदा मखा ताना मही तमलरोय हाइना थोरकलबनी नौना महिरोई सिंह सोमत मिंग चलरोय हाइखी अखोइना हाइबसी अखोइगी राइट मथक्ता पियो हाइदे पार्लियामेंट एक्ट तो चहन बियो करिगुम पेंद्रदी पार्लियामेंट दा अमेंडमेंट तो हलो अखोइदा सुमाइना हंजिन since 2006 suppress तोरक पसे अखोइ यानिंगद्रे अखोइ ट्राइबल मसेन मसी यूनिवर्सिटी दा हंदक तगी सुका काररोय अखोइ एप्सुंग यानरगा हुजिक ट्राइबल स्टूडेंट अमता एडमिशन तोबे यारोय क्लास कन्ना अमता तोबे यारोय it will be 100% नाइtai स्टूडेंट होइगनी 0% मणिपुर यूनिवर्सिटी होइगनी अदुगी पेंदबगी ngasi अखोइ यूनिवर्सिटी दा थादो असे हाइना अखोइ पोचै मयाम पुथोरगा अखोइ से यूनिवर्सिटी दगी थोराबनी चैरकसिदा यूनिवर्सिटी असिदा हौजिक ओइरक्लिबा फिबम असिगी मतंगदा खननबा एकेडमिक काउंसिल की इमरजेंसी मिफम अमा हयेंग नुंथिल पुंग अमदा कोर्ट होल्ड पांथोकननबा रजिस्ट्रार इन चार्ज प्रोफेसर एम श्यामकिशोर न कौखरे मिफम असिना ममांग फंगकिबा एकेडमिक काउंसिल की मिफम की कंफर्मेशन तौबगा लोइनना हौजिक ओइरक्लिबा यूनिवर्सिटी असिगी मतंगदा खनगनी हाइरी हौकिबा पांग तरुक्ता लाइकोट कोम चिंगमांगदगी तुचिन तागदब लंबी असि PNGSY की मखादा सेमलिबा असिदा यावबा सिन्नी सरोखाइबम रामेश्वर बु खुलाई पाइबा सिंगना फाजिंदुना थंबबु यानिंगदब फोंदोक्तुना नोंगदम लंखाइदा लंबी थिंगदुना वाकन मिफम चथखरे इम्फाल उखुल लंबी थिंगबगी थबकसु योरबुंग लितान मखोंगदा चथखे पुलिसना लंबी थिंगबसिंग तंखाइबदगी नोंगदम लंखाइदा वाकन मिफम फंबगा लोइनना मखाताना लंबी थिंगबगी खोंजंग चंगसिनखे रामेश्वर की लोइनबी प्रमोना फोंदोरकपदा मरी लेनबसिंगना इमुंग मनुंगी येंगलगा अथुब मतमदा महापु असोयंगाम यावदना थादोकपिरउ हाइखी मोय खरा नुंगाइनदबगी दमकता आई इपुरेबु फाजले ngasi मरी मंगानी सुजले होय माइ जुमता हाइनदे मोय मसेन जुमता फारिबा मिजु अमते होयनी माइने अमता थादोकप खोदोकप थादोकने दंग हारे दो थाजु थादोकपिरक्ते ngasi बो मनुंगदा सी मरी मंगानी सुरे दुना अखोइगिदि आइगिदि हाइनि इपुरेबा टेक्ता कायदा थादोकपिरलो अदुगी मयाम खोंजंग जामिनजे हाइदन मयामदा आइनि इहो तौदना जामिनरिबनि ngasi लेनरि मयामजे लंबी असिगी कंट्रेक्टर ओइरिबा मोइजम पोइरई हनबा मैतैना फोंदोरकपदा कुकी लालहौबनी चिंगनबा मियोय अहोमना रामेश्वर फादुना पुखरगा KCP पोइरईना फारे हाइरिबा से अंगकप पोई लुक असिगा हाना करिगुंबा वाफम अमता हाइनखिबा लैते फाजनखिबा सिन्नी थादोकपिरउ वारी सानदुना अपाम पामदा खंदोकमिनसि हाइखी KCP पोइरई लुककी इचिनाउसिंग असिना ngasiबौदा थबकसिगी मरमदा आइंगदा बति थबक यावरिबा मियोयसिंगदा थबकसिगी मरमदा करिगुंबा सेनगी नत्रगना करिगुंबा मखोइगी अपाम अमता खोइदा फोंदोखिबा लैते
ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯤꯑꯣꯏꯁꯤꯡꯁꯤ ꯐꯥꯔꯕ ꯃꯇꯨꯡ ꯃꯤꯑꯣꯏꯁꯤ ꯐꯥꯔꯕ ꯃꯇꯨꯡꯗ ꯊꯕꯛꯁꯤ ꯃꯈꯣꯏꯅ ꯐꯥꯕꯅꯤ ꯊꯕꯛꯁꯤꯒꯤ ꯃꯔꯝꯗ ꯍꯥꯏꯕꯁꯤ ꯃꯁꯤ ꯌꯥꯝ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯗꯨꯒ ꯐꯥꯔꯤꯕ ꯃꯤꯑꯣꯏꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯥꯕ꯭ꯂꯤꯛ ꯃꯤꯌꯥꯝ ꯑꯁꯤꯒꯤ ꯌꯦꯡꯕꯤꯔꯀꯥꯟꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯦꯆꯨꯔꯦꯁꯟ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯊꯣꯛꯀꯗꯕ ꯇꯨꯡꯗ ꯇꯥꯛꯀꯗꯕ ꯄꯥꯕ꯭ꯂꯤꯛꯅ ꯍꯧꯔꯛꯏꯕ ꯏꯍꯧꯁꯤ ꯌꯦꯡꯕꯤꯔꯀꯥꯟꯗ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯗꯣꯛꯄꯤꯔꯛꯎ ꯍꯥꯏꯕꯁꯤꯃ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ Department of Personnel and Training, Ministry of Personnel, Public Grievances and Pension, Government of India gi midyeng makhada Manipur Information Commission sinduna October gi tang manga dagi chatharakiba Right to Information Celebration ngasi loishinkhre loishinbagi thoramda Deputy Speaker MK Presos Simare Hills Area Committee gi Vice Chairman Jet Kikhonbo Nyumai amadi Manipur Information Commission gi Chief Information Commissioner Ibobina Maru oiba myoising oina saruk yakhi Thoramasiga Mari Lenana Pangthokiba RTI quiz competition da makok mathang takraba singda mana mathung sing yanthoki. Chief Information Commissioner Ibobina haikibada RTI ek asina sarkar amadi praja singi marakta hena naksinna handuna praja amadi sarkar anigi marakta afaba mari leihalli haiki. Manipur State Legal Services Authority ki makhada District Legal Services Authority Imphal West na Okhotras Elangbam Tondonbi Singh Memorial Trust amasung Sekmaijin Thongam Awang Lekai Mera Paibiga Punna Khusamnaduna Nongmagi Oiba Legal Awareness Thoramama Sekmaijin Thongam da Pangthokre Imphal West ki Legal Aid Council ke Dhane Ambagi General Secretary B Supriya Okhotras ki Executive Director Thongnauzong Ngobana Resource Person Oina Wangangki Kayao Kendra ki manung chanba uruk ki mafam singda National Food Security Act ki phangpham thokpa cheng phanghandabagi mayokta khongjang changsinna bangasi uruk janmasthan gi idiga taragi mifamna warip lokre mifam aduda saruk yakhiba MI Khan na MLA amasung mahakki miyoi singna praja singi phangpham thokpa sing lauduna leire haiki idiga taragi Secretary Amarjit Alina Kendra sna cheng yenbagi mawong matawasi miyamna penadre Numit tarit ni manungda phangpham thokpa sing MLA na pidrabadi khongjang changsinbaga loinana boycott phawba tawragani haiki Akoi phangpham thokpa chathung suna hanganbiu aigumba makhatana akoi chathung si suna phangda taragadi akoi akanba ihau ama sagatlaga kendra sigi miyam hubna akoi khongjang ama changsinlagani Lakadariba Assembly Mikhal gi mamangda BJP gi Center da Leriba Government amadi State asida Leriba Government asina NSNIM amadi India Government anina tawnakiba Framework Agreement ki marik chumba warol Manipur miyam da khanghananaba Janata Dal United Manipur State na demand tawri pawgi marathana tenba bem tanawjari Changi labor solakpadagi puju singattaba hakchang choktarba tumba chaba yaraktaba khong hamba nungayaktaba singidaba hamatta ngayaba
Manipur Government ki Election Department Assistant Election Supervisor Launaba Pangthokiba Baiba Bosegi Fal Tha Segi Tang Kun Phawgi Manungda Haidok Tabat Tarabadi Candidate Singna Khongjang Changsilagani Hairi Manipur Press Club Pangthokpa Pawgi Mifam Amada Candidate Amana Ing Lisingani Gatara Marigi April gi Tang Kun Tarukta Notification Thoktuna Course Asigi Damak Chahi Adugi July gi Tang Kunda Return Test Pangthokhi Aiba Sanging Aduna Mai Paglaba Candidate Sing Ing Lisingani Gatara Mangagi October gi Tang Manga Amasung Tarukta Typing Test Pangthoklaba Matungda October gi Tang Tara Mari Dagi Nakun Mari Fawa Baiba Boset Tauki Chahi Ani Helaba Fawada Mari Lainaba Authority Na Fal Haidoktana Namsinduna Thamli Lakadabiba Mikhalgi Code of Conduct Laktringeda Fal Haidok Piu Haiki amadi department sing punmaksina wajar laba matam koina wajar laba candidate sing sigi awa aji ubiraga athuba matamda result ji haidor kani haibu asadani akoina manipur government gi through the akoigi print amde electronic media gi khuthangda akoina haijari basi karigumba athuba matamda mijing changsilak targadi akoina wajar laba candidate sing sina makhal makha kya gi khongyang ji changsin MTUG amasung MGO gi apunba Joint Administrative Council na mapung oina tongan ba demand kunithoi yawba cherolama Chief Minister da pisin khibaga loinana demand ase thabak oina pangthok trabadi October gi tang 13 tagi matam kaktana thabak lepgi khongjang yawna makhal makha kaya gi khongjang changsilagani hairi JASIN taliba dabi sing asigi manungda taret suba Central Pay mapung phana chana handuna state employees sing da sumasi kana basing tinthadana phanghangadabani pithoktana leiriba DA DR sing khudakta thadou Engineering Department sing da leiriba work charge master role casual employee amadi workers sing regular tahanbaga loinana makhoi gi phangpham thokpa kanaba sing phanghanba khusuman matamgi oina yengsilu tongan ba department sing da hangduna leiriba phamsing thabak hapagi athing ba lokthokuna direct recruitment pangthou home guard sing gi duty allowance hengat halu Manipur Police IRBM the security force sing gi ration Central Post sing da pibagum thada lupa lising ani changa dagi tadana piu haiba yauri DIPR gi State Institute of Journalism na sinduna numit tarit ni news reporting gi basic course ama IPR gi director Megha Chandra Kongbam na DRDA Conference Hall Senapati District Headquarter Hawdokre Thoromadu da Hornbill Express ki editor Peter Adani thabak gi patharaba MCS L Soni Paul IPR ki Deputy Director TH Sarat Sharma State Institute of Journalism gi Course Coordinator Chongtham Noyol DIO Senapati L Kapani Mau Susruk Yaki Director Megha Chandra Kongbam na State Institute of Journalism da Chingi Atenba Matamgi Course Pangthok Libasi Ukhul gi Matung da Senapati gi Asigina Ani Subani Manipur gi Chingi area da media bu pamjaba naha oriba singi marakta journalism dagi awareness ama piduna journalism gi thak wangkhatna ba pandamda course asi pangthokpani Atenba Matamgi course asi da tongan ba makhal gi pau journalism gi ethics ka loinana news story ama matau karamna igadabagi haibagi basic knowledge phangbang ngamgani haiki serves for the people for the human service. Now it is the age of information age and it is the age of globalization and we have to inform and educate and enlighten the people in the interior areas. Senapati Mapau Thangal KD Kholako Kaimai Kauba Mioi Amana Post Office ki Khuthang na Chenba Khudang Ghari da Smartphone Yauba Parcel ama hangdoktuna yenglubada yauramdre hairi mahangna chen kiba post adu Sekmai Post Office branch ta yarakle haibadagi lawba chatlubada staff amana parcel adu hangdokki hairabadi parcel charge lising aniga chani mawdra mapan hana pina na khangan baga loinana senfam adu pidrabadi hangba yara haina phongdorakhi paisa piraga box adu hangdoklubada chen kiba pot adu yauramdabani Post Office ki staff aduna parcel tharakpada pot yauramdaba adumak thengai masi isa gi dawda leiri hairaki parcel oina tharakpada yaufam thopa polam yauramdaba pot kaya Sekmai Post Office branch ta leihoba thingnaraki hairi Wangkem Constitution ga mari leinana waithau ronglawbida laisam kadamjit amade mahaki workers sing Purami haina phongdokleba si yumpham yaudaba pauni haina election campaign subcommittee women wing secretary Sarok Haibam Ongbi nemnaubi na phongdokli waithau ronglawbida pangthopa paugi mifam amada thawong asi kendra sigi me oigadoriba yumnam Navachandra Bulla na uhanaba thawong ni haiki mani lerame si ta aroi bithada thongdokpa khoi sokadana songthoknaba da tusanaba si mayam yawe aduga akhoi changchangi matamda leihoriba kangbu jingje moi machen maktada adum
ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯇꯨꯁꯟꯅꯕ ꯈꯣꯠꯇꯅꯕ ꯃꯌꯥꯝ ꯌꯥꯎꯕꯁꯦ ꯀꯩꯗ ꯃꯣꯏ ꯁꯣꯛꯑꯝꯕꯗꯤ ꯌꯥꯏ ꯑꯗꯨꯒ ꯇꯁꯦꯡꯅ ꯃꯣꯏ ꯐꯨꯅꯕ ꯇꯩꯅꯕ ꯐꯨꯕ ꯀꯔꯤꯝꯇ ꯂꯩꯈꯤꯗꯦ Kairao Makting Makha Lekai Mikhal Mari Lenana Tokiba Khana Chainabagi Thodokta MI Khana MD Boboigi Mathakta Sirakliba Maral Yaninda Phongdokuna Ngasi Kairao Urup Litan Thongda Miyamna Wakat Khongjang Changsinkre Kairao Kendra United Development Committee All Urup Kairao Kiamgai Women Development Association Amasung Youth Unification Standing Association Tathakiba Khongjang Aduna MI Khana Ilbung Police Imphal East Commando gi SIMA amasung pradhan gi mathakta wakalamba thawung yaningde miyamna pamba mihut khanba amasung bot khomada thingban leite haiba placard sizinaki association gi secretary MD Abbas na Kairao Kendra da mire organi thorokliba singna mikhal gi nifam pangthokpa amasung bot khomada makhal amatagi athingban leite MI Khana democracy gi wahan thok leihandana violence ki thabak chathaba asigi mayokta miyamna khongjang changsinbani haiki harbe allegation nasi ekoina कईदसु रिलविंग पीएस मरी लेनब अथॉरिटी अखोना रिपोर्ट सबमिट तौजखे रिपोर्ट से अथुब एक्शन लौखटपियो एक्शन असी लौखटब तारगदी मखा ताब खोंजंग अखोई खुनगी खुल अहुम असिगे उरुप कैराव क्यामगई खुल अहुम असिद लैरिबा नहारोनसिंग अदगी अहल लमनसिंग अमदी नुपी अंगांगसिंग थोगा मागी मथक्ता अमदी सरकारगी मथक्ता अखोइना लॉन्ग टर्म एजुकेशन तौ Haukiba ing lisingani gatara marigi August ki tang anida Yairipo police station ni manung channa leiba kak mayai mana lokonda sirada leirambi Yairipo khoirom lekai dagi lawrembam ongbi Ranjita gi case loisindana leiba miyat asiga mari lenana semkiba JAC na pendaba phongdokre Manipur Press Club ta pangthopa paugi mifam amada JAC gi Khomdram Rameshwari na maral leiba mioi ain gi oiba cherak pibagi mahuta Thengkhang Kayarak case asi yaithokuna leire mari leinaba authority na hiram asida pukning changbiduna case asi athuba matamda loisinbina bhona bi hairi yaithoi sin tawdana leibase akhoi pamde aduna court ki rai thuna tabiraktragadi akhoi organization dairiba akhoi JAC amadi maira pabi akhoi mayam samna dana akhoi khongjang ase lepa leitana chatharani Imung manung puna ba suri nom liba lairaba sinnibu phazillaga mahaki punsigi mamalibu senjau paiba singda mantikna ba thawong khwaidagi leibak macha tadaba thawong Maoist Communist Party Manipurna phongdorokli Liberty Standing Committee gi coordinator Kayong Han Mangangi Cherol amana cycle block ki manung chanba tuiching khulda sinni oiba nongdamdagi sorokhaibam Rameshwar kholadagi phaduna hojek fawa thamjiliba thawong asi Maoist Communist Party Manipurna yaningde thawong asi Tingelda tainabada ngamdraga mausikhomda tainabagi khudamne mahaku miyoibagi minungsi yengduna khudakta thadokpiduna loop asina pungning chingsile karigumba thadorktaba thoklagadi loop asina kaidongnungda tumina leithokloi tangai fadragadi general strike yauna akanba khongjangsing Manipurgi lawmi sinmi miyamga loinana changsiloidabagi maram leite hairi Joint Film Production ahanba oina puthokadaba Manipuri Digital Film ngasi ta khangigi yaifa thawni thoram nongoibung chakpam lekai da leiba nongwaithem Vijay Kumar gi yumda pangthokre thoram madu da film forum gi chairman Surjakanta cine director Gilgi president P Prafulo film producer L Tombani chingba mioi kyana sarvyaki en jorin na iba masung puthokpa film na sig yaifa thawni thorunga mari leinana Surjakanta na haikibada Manipuri film da hojek fazadaba wahi wata kya sizinaba yaure asigumba chanabi asi makhata na satharaklabade film tawba tokpiro haiki P Prafulo na film da saruk yagi hairabadi pukchel singba tangai fade thaksi kasi yaudabagi mami film da taba yaurakpa silaibak thibani haiki Akhirnya film si yenggo matamda storyline si mahabagi mami se dum lego masih kan dia story no hai tadi film itu juga aku pernah asal dulu baru story si wanda apa segi di apa sahaja apa segi anak si tidak tahu dia segi dia segi mana saja ada it's a cool film of course you in a lot of macam dana film si dia ada bagi ada film si market tak bagi kaitian dan lagi bahawa whole si tanggal macam dah producer si mai si kata mau hari si masih ikoina masih film foreign tak nengai bah ADC Tamilnadu Education Board ki chairperson Ramning Pamaina Luchingba mihut kangbu amana pangmi singaloinana ADC Tamilnadu makhada leba district asigi tongan ba school sing yengsinkre khongchad aduna Lukhambi part Rangkum part 1 None part 1 Namdungjang Marangchingda leba junior high school amadi primary school ki phibam yengsinkhi chairperson Ramning Pamaina pangmi singda
स्कूल सिंगदा बायोमेट्रिक अटेंडेंस सिस्टम हौदोगलगनी लैबोरेटरी लेट्रिबा स्कूल सिंग लैबोरेटरी थमनब होनबग लोइनना अवाटपा इंफ्रास्ट्रक्चर सिंग लेहनब कैबिनेट मिफमदा पुखलगनी हाइखी था सिगी तांग तरुकता वाइखोंग पुलिस स्टेशन की मनुंग चन्न लेबा लांगमैदोंग ममांग मखा लेकाई संजेंगबुंग खोंनांग खोंगमना की पुखरीदा लुहोंगदब कुइद्रबी नुपी अमा सिंगनंगाई ओइबा मोंगदा सीदुना लेरंबा थौदोक्ता चेनबनी हाइबा नुपा अमसु पुलिसना ngarang फागले हाइरी फागलबा मियोय सिगी ममिंग थोंगाम दर्शन चही कुनिथोय अपोकपा थोंगाम ब्रोजन कौई ngasi सुगनु इरैमा नुपी मरुप अमदी लमदम अदोंगी क्लब मैरा पाइबी सिंगा चेनरेबा मियोयगी युमदा थमजिनख्रे मियामना अमांगा ताथोगन गद्रा चिंगनबदगी पुलिसना ngak सेनख्रे नुपी मरुप की मियोय अमना चेनरेबा नुपा असि सुगनुदगी हौरकपा मियोय नत्ते महाक अतोपा मफम अमदगी लाकलगा सुगनुदा सेदांगदुना लैबा मियोयनि हाइरी angang nupi macha sigi imung manung yawa bata chokoi saruk yagani moina haurak pa ihau khuding makta sugunu imai belna tasena mak thaudang chauna laugani ta khom to ko khuding mak tawani habase akoina presi khutang da haijari कुंभी केंद्र की एमएलए एस बीरना महा की लोकल एरिया डेवलपमेंट फंड की सदोन पुक्रीद साखिबा वेटिंग सेट अमा अमसुंग मैरा पाइबी की संगले नमंगसी संगाखे एमएलए एस बीरना सगांगदगी नापेट फाउगी लंबी नोंग हेक हांगबगल सेंबा हौरगनी केंद्र सिगी पीएनजीएसवाई की लंबी सिंगसु कोयला थानब मचाक लेरे ngasi की थौरम अदुदा कुंभी ब्लॉक की मरु ओइबा म्यूसिंग कुंभी ब्लॉक की प्रेसिडेंट एल सेखोर सुसरुक याखी खांगबो केंद्र मिरेप ओइगदौरिबा बीजेपी की हाना वाइस प्रेसिडेंट ओइरंबा टीएस जादुमनी की मिखल की कैंपेन चथखिबगा लोइनना बूथ लेवल कमिटी की मिफम पांगथोखरे बीजेपी तामेंगलोंग मंडल सिंदुना लाकदौरिबा मिखल मरी लेनना मिफम मा केच पानमई युमदा पांगथोखरे मिफम अदुना हौजिक इलेक्टोरल रोल सेंदोक सेमजिन की थबक चथरिबासदा हेन यांगसिननबा चथबनी हाइथी केच पामईबु सगोत्प सिंगना स्ट्रीट असिदा पोस्टर कैंपेन चथबा हौखिबस लेना महा की मिखल की थबक थोरम कुमांग तौसिननबा ओइनाम नगर पंचायत केंद्र सिगी एमएलए डॉक्टर आई इबोहमदी लाकदौरिबा मिखल की मतंगदा खना नैनबा मिफम अमा पांगथोखरे हाना मिनिस्टर ओइरंबा वाई जितेन ओइनाम नगर पंचायत की चेयरपर्सन एन सनाहल हाना चेयरपर्सन ओइरंबा ओ उदसु सरुक याखी एमएलए आई इबोहलदिना लाकदौरिबा मिखल असिदा बीजेपी न पाइख्रबदी तंपाक की मियाम हाइनिंगाई लेतना वागनी मरमसिना बीजेपी दा चंगबगी महुता कांग्रेस पु मपांगल कलहंदुना अमुक हना गवर्नमेंट सेमहनबा कांग्रेस चंगबनी हाइखी प्रजा मरु ने देवी दे लेबा दिस मनी दे लेबा चिली नो चिली चे खुदी मचे ज्ञान ता हम मतम में मणिपुर करबा सरकार लागा मणिपुर से इन तक के लेबा पक्ष अदुना लाइबा थिंद्रगा बीजेपी दा सरकार पाहिन दे सिना भोकरी मणिपुर मरुएना मणिपुर ले देली मरुएना मके याम वागनी हाइबसी मसे याम कमुने लो नि वानाती हेतुने इन हाइजेलिस खोही सुंगनबगी कमन इंफ्रास्ट्रक्चर फैसिलिटी एम सानबगी दमक बिष्णुपुर डिस्ट्रिक्ट की तौपोकपिदा कमर्स एंड इंडस्ट्री मिनिस्टर गोविंदास कोंथौजमना उरेप उयुम युमतमख्रे लुपा करोड़ 3 लाख मैफुद्रा मरी रोम तंग सेमगतकदौरिबा फैसिलिटी असिगी उरेप उयुम तंबगी थौरमदा कमर्स एंड इंडस्ट्री की प्रिंसिपल सेक्रेटरी एल लाखेर डायरेक्टर अमदी डीसी बिष्णुपुर से सरुक याखी मथंग चही की फेब्रुआरी था फावदा लोशिनब पांदम थमली मिनिस्टर गोविंदास कोंथौजमना यूनिट असिना खोही कयामरुम तुंगसिनुन थंबा ngambata natana lamdam asigi thabak phangjiba naharol singa thabak piba ngamlagani processing unit asina nongmada खोही किलो 500 sungba ngamgani haiki प्रजा की कोऑपरेशन सही प्रजा का सपोर्ट तो भी लगा प्रजा का कुशल भी लगा अरे तो डेवलपमेंट देखो ना हो डेवलपमेंट लेवल ना होना मतलब ना कोई थमोसियना कुशल ना जमीन ना लगी कोई लेवल में कुशल एक समस्या क्या सिंह तुम आवाज क्या लेगा तो हम लोग आवाज क्या लेगा से आई ना वो कोनो गनी आई बस में आगे मतलब 10 ngarang numidang wairam Imphal East ki yumnam khunau makha lekai da kada head office ki akhanaba drive amasta thaduna mayai kaba yu liter tara phagatle phagalaba using women social welfare association yumnam khunau gi mera pai bilut singa khusamdaduna miya mamangda mai thaduna manghankhre Imphal East police commando na khongman zone 5 area lagi tha asigi tang nipan gi ayukta
UNLF की सर्जन मेजर अमा फारे हाइरी पुलिस डिपार्टमेंट की PRO की चेरोल अमना फागलबा मियो एसिगी ममिंग कैसाम सनाथोई मैतई चही कुंत्रागा मरी अपोक्पा जॉय खोंगवन जोन 5 तगिनी हाइरी हुजिक सानाबगी पाउलो बिरसी Imphal West District Football Association Sinduna YWC Ground Team Tara Humdoina Saruk Yaduna Sathariba 3rd Division Football League Tournament King Asi Sanakiba Ahanba Match Ta SDC Samurona SYPA Sekmaibu Goal Ahum Sinoda Maitiba Pikre Ani Shuba Match Ki Sanakibada MSC Malom Amadi IWSC Kumbong Goal Ani Ani Chanaduna Draw Chatkre Imphal East District Football Association Sinduna Sathariba 2nd amadi 3rd Division ki tournament sing nong ching ki phibam phattabadana matam kaktana yengthokre hairi Sai SAG Utlauna point Yangkai Fangduna first Bisnupur District level boxing championship ki overall team champion oikre Bisnupur District Nature Boxing Association Sinduna Nambol Sabal Lekai Public Hall da pangthokiba championship asigi thoramda Padma Shri awardee boxing course NG Dinku 7 IRB की जमानदार ओरंबा N अंगौ तोंबा अमदी अतै मियो क्या सुसरुक याखी पांथोखिबा चैंपियनशिप असिदा GS खुजुमाना पॉइंट 15 फंगदुना अनिसुबा ABA नंबोलना पॉइंट 19 फंगदुना अहुम सुबा KBA ना पॉइंट 19 अमदी YSWA उलौना पॉइंट 5 फंगदुना मरी सुबा ताखरे UP दा नवेंबर की तांग तरा मथोइदगी पांथोकदोरिबा 53 सुबा जूनियर नेशनल खो-खो चैंपियनशिप ता सरुक यारुनबा मणिपुर एमेचर खो-खो एसोसिएशन की टीम मा सेमनबा ट्रायल सिलेक्शन मा अक्टोबर की तांग तरा निथोइ दा बासो ग्राउंड पांथोकलगनी सरुक यानिंगबा स्टेट यूनिटा एफिलिएट की नुपा मचा अमसुंग नुपी मचा सानरोइसिंगना लाकनबा खंगलकली मखा ताबा सानबगी पाउ बोयांग निथौजनदगी फंगबिरगनी ngasi sanabagi makha taba pauda state league football taramatu suba manipur state league ki ngasi sanakiba match da USA khurai amadi trawkwa kaithel mai pakre all manipur football association na sinduna mamang thagi august ki tang 12 dagi state asigi masak nairba team taranithoi na saruk yaduna chathariba sahi asigi taramatu suba manipur state league ki ngasi sanakiba ahanba match da USA khurai na sagolbel united pu goal ani sinoda maikiba pikre USA Khurai gi mai papgi goal singadu palmai rambo amadi wangkhok kai kilongna match ki humphumanga suba amadi apiba matamgi ahaba sankhibani League asigi anisuba match ki sanakibada Trawkwa Kaithel na Nako Nambul Mapalbu goal ani amada maithiba pikre Trawkwa Kaithel gi maipapugi goal ani tu Amos na Dhalian Adisa amadi en Susil na match ki nifumanga suba amadi humputara truk suba minute chanduna match asi maipakibani maithiyorba Nako Nambul Mapal gi amatangarba goal adu TS Mudhu Mangol na match ki kunmathoi suba minute sankhi match asida Nako Nambul Mapal gi sanaroi Golmai Anthony Kabui SS Rosicanta CS Rosan Namadi Trawkwa Kaithel gi sanaroi L Amitta center referee na unsporting behavior ki tamak yellow card utkhi Sathariba league asigi hayeng nungthil pung 12 makhai tabada klasa kaino amadi Trupur Nambolga ahanba match waina sanagani ani suba match nungthil pung ani makhai tabada Young Physic Union Lalambung amadi SSU Singjamaiga sanagani Asri college tarahumdagi nupa amadi nupi archer kunmathoina saruk yaduna ngasi dagi regional college Lilong Chajing na yumbu oiduna college asigi ground da Manipur University Inter College Men and Women Archery Tournament hokre Howdopaki Thoramda, Assistant Director of Sports Manipur University gi CS Pradeep, Governing Body of Resident College gi Secretary T Mani, College Asigi Governing Body gi President I Samu Amadi, Royal Academy of Law gi Principal I Zugesursu Saruk Yaki. Ngasi ahoba numita nupa amadi nupi archer kunna tongan-tongan ba category ahongi preliminary round pangthokre.
tournament asi hayeng loisilagani. Chess Marisuba State 11 Open Chess Tournament El Lal Golpal na mga super round loibada point mari makai phangduna mangjin thari. Manipur Chess Association gi miyeng makada Chess Club New Thombu thongna sinduna tha sigi tang nipal dagi nupa amadi nupi chess sanaroi nipu manga na saruk yaduna club asida sathariba Marisuba State 11 Open Chess Tournament ki ngasi mga super round loibada El Lal Golpal na en Herojit bu maithibu biduna point mari makai phangduna mangjin thari. Tournament asida en Herojit ki ai Sanjoy en Bankim ai Zeki amadi ai Sumokantana point mari mari phangduna chali. Ice Maniton NG Sumek Milan na point ahumakai phangkhre. Khaba Rajeshwar E Sasikanta O Ningthem S Dhanachandra T I Samsan M Mudhuchandra M Pisak N Dineshwar amadi RK Datana point ahum phangduna chali. Bisnupur Football District Sports Association Bisnupur na sinduna Bisnupur Mini Stadium da mamang thagi tang kunma thoidagi team kunna group mari thongna khaidokuna chathariba Taramatu Shuba N Balananda Memorial Second Division Football League ki ngasi sanakhiba match da Amopa Team A Moirangna JYC bu goal 8 sinoda maithiba pikre. Thakat Jerry Boyan in Thosam, Zik Nasi Oiba in Asaki Paong Lobiasu. Ngasi nomagi oikiba aying asagi pauda ICAR Lampel Pataki Pangba Paugi Matung ina ngasi gi khwaidagi sakiba degree Celsius kunmafal dasmik ahum khwaidagi ingba degree Celsius kunmathoi dasmik taret Nungshita yawba ising manil gisang ayukta sa ada maripu tara mga nungtilda sa ada maripu oiki. Ngasigi nung suki pagisang ni 12.2 millimeter ni. Leibak Thukai Kadaba Mioy Singna Manipur Question Laga Laiba Matamasda Tampaka Phamkonduna Laiba Matam Natre Hajik Paliba Government Asidi Gundalism Ki Thawami Haina Hangang SG MLA Oiramba N Birena Phongdokre. Dr. Singhi Transfer Policy da Wachat Wanum Tawasina Dr. Singhi Marakta Wakhalita na Thabak Tawang Ngamhandre Haina Health Minister na Phongdokre. Amadi Congress government ayuk nungthilda phone na miyam na lut tawa party ni haina BJP Manipur Pradesh ki president KHS Babanandana Maral Sikhe. Ayat bibina pizza pao matang asida lezere meeting tabir ba singwa mukana krunzeri. Siri Siri Gorasandrai Namo Purva Samda Aikoi Kwaigi Irakta Tinbiramba Accountant in Medical Department Government of Manipur Housing Manipur State Pensioners Union Gay Member Oibideva Siri Laurembam Aso Singna Mahakinung Sijaraba Imung Manung Sagay Natay Amadi Maruk Mapang Kwai Punamaput Haduk Lamaga Haukeba October Gitang Manga Meragi Marini Panba Yumjakasa Numita Sri Guru Gi Kripadagi Base Olaga Sri Krishna Chaitanya Asuta Das Habanam Pangjaduna Brindaban Prapti Oikre Lakriba October Gi Tang Tara Meragi Mapani Pan Baning Thokaba Numita Asti Sanjay Lauka Charaga Lakriba October Gi Tang Tara Ganipan Meragi Tara Taruk Tara Taret Nipan Baleba Poko Numita Laikhidrabagi Sada Din Thoklay Upalagsa Sida Brahman Vaishnav Ahilaman Ima Ibel Amadi Marup Mapang Kwai Punamakna Matamsa Naling Bidaktuna Harinam Sarvanta Widanaba ISTV Githongda Paujan Jari Noluk Sariba Srimati Laurembam Memsa Devi Loinavi Amadi Imung Manung Kaisam Chong Longjam Lerak
DJ Brand Factory da up to 60% heavy discount pijari. Hariba showroom masida international superior branded clothes, shoes, amadi accessories sing nupagi nupiki amasung angang singi fangbigani. Pre-winter season collection oina leather jacket, half jackets, amadi sweaters khudimaki special discount pijari. Flat 60% discount da akhanaba men shirt, denim pant, denim shorts, polo shirts, amadi ladies dress offer pijari. Flat 50% discount da ladies ki aerobic exercise dress, t-shirts, tops amasung angang singi dress